Makoi miyoi khara ten khanduna jangan manungda hinglekna ba sem sarami aduga makoina ten gi mapanda video sum namlakpada karigomba ngakpa ma ugodawribani Masida mi amagi saktam manba ma makhoi tamni yenglakli masigi hotel asigi maming sugiya hotel kawi aduga masigi hotel asi abandoned oiraba hotel amasuni aduga masigi hotel asida kiba Thoudok kaya thengnai haibagi pau phangbadagi makhoi miyoi humna research tawnaba video namduna lakhi masidagi makhoina video sum namduna jangsilakpada karigumba makhon khara taba natana taidi karigumba mata tawroklamde tuka makhoina chalamdaida camera ama khinduna thamlami masidani angakpa ma ugodawribasi masigi video asi CCTV camera gi footage ni angang asi game sanaduna lairi amadi mahaki matungda mahaki mabok asi su tumduna lairi angang asi kanagumba mana paiduna singbagum tawri amadi masidagi angang asina kiraduna selakpada ka asigi thong asi kanagumba mana manungdagi singli aduga makhoina hairakpada ka asida lairibasi makhoi ani khaktani haina su hairi masidagi mahangna mangonda thokriba Thoudok asigi matangda mahaki kajalamada kon tawduna tamlami main FF tiba-tiba abang bilang apa itu perempuan 3 orang satu dekat TV satu dekat itu yang kamera-kamera satunya di balik tirai family asigi miyoi ama handa ikoi kuidana laikhiramde masidagi makhoi gi imung asi nahan khiga manadaba mawong matau kaya ama toroklami masidagi moi gi imungda CCTV camera khinjilami nih enak kan mixo atau ini nah itu gimana dengar kan ada suara gue takut nih gimana ini balikinnya nggak ada kosong coy tunggi upu asi kanagumba mana manungdagi hangdorokli masidagi makhoi gi imung asi maiba ma kaudura yenghanbada laikhidaba miyoi dugi thawai noi gi yumsida leire haraki makhoi police officer khara night duty tarami duty taba loraga lambi da halakpada school amagi gate manungda angakpa ma ubadagi gari khamduna video namlami mira lo que estamos viendo nosotros ahorita a las 3 de la mañana. Verga. Allah. masida mira sala khangda bama satuna leiri masidagi mahangna school ni mafam kharada satuna yengsilami adubo gari amatadi ukhidre masi kari oramgani haibadu mayamgi mod comment box ta haibiramu